Masigi main topic Masibu aliens na Saramba Oidouribra ming thonjaba video si haudringai pot hab oina yam interesting oiba dugumba yam atenba topic amakha hana kudol tamjage nungsirwe chilunau kharana comment box da asumna haibirakpa toina hangbirakpa thengnajai bro video marakte advertise tawrisi masi tawdaba yawhandaba sukya yadabra wari kanna nungaira kan advertise tawchilakpasi masi bit yam leite bro ads yawhandaba kari kaige Wahangsigi pau kumoina advertise tauba advertisement haiba ekoina kenomi yengingai yam jet khoinaba masigi posaksi prithibisdagi muthatkiba mangan ki matamda kari thorpa yai haibadu masi mutang khangminasi ads ma ki matamda adumna kenom he khangdabaga changduna thiliba ekoigi paukhungi pak oidiba google search si google da kari kumamu thibaibasi masi makhatana free oiraroi internet pack data pack khak hapne yararoi kenom thiba khudingi thagi boiro chahi gi boiro tongana bill thibagi matau tarakani ꯑꯩꯈꯣꯏꯗ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯏ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯈꯪꯍꯟꯕꯗ ꯆꯥꯎꯅ ꯇꯦꯡꯕꯥꯡꯂꯤꯕ ꯄꯥꯎꯁꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯁꯤ ꯃꯁꯤ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯕꯗꯒꯤ ꯆꯥꯎꯅ ꯀꯥꯟꯅꯖꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯦꯗꯁ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯄꯥꯎꯁꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯀꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯣꯡ ꯊꯤꯡꯈꯤꯕꯒꯤ ꯔꯤꯛꯁ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯏ ꯀꯝꯄꯅꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯁꯤꯒꯨꯝꯕ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯂꯩꯔꯦꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯗ ꯑꯦꯗꯁꯅ ꯐꯩꯒꯥꯛ ꯐꯩꯅ ꯇꯦꯡꯕꯥꯡꯂꯤꯕꯅꯤ ꯀꯁꯇꯃꯔꯁꯤꯡꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯌꯧꯍꯜꯂꯤꯕꯅꯤ ꯑꯦꯗꯁ ꯃꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯌꯣꯟꯕꯒꯤ ꯊꯕꯛꯁꯤ ꯃꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝꯁꯤꯗꯒꯤ Company singstay tabuk toramba employee kaya tabuk phangdabagi unemployment gi problem ama yam chauna mayungnagani ads mangki bataragadi adungi pothapam oiliba social media sites Facebook Instagram jangmukti muksu free oiraroi makoisina bagi tongana monthly fee thibagi mathau tarakani ads check mangki matamda ekoigi malam sigi leibak sin thungbagi senmit lon maki bagi masak phungna marai chai thagani ads masina jagatnaba Jai na ba moizragasu magi maramdagi jagatnadaba ekoina hingmuda changba yam maru iba pot kya amasu ekoina irai daina phangnabagi mana maram pibiribani hoi kudimukta afaba fataba leibagum yatstajo afaba fataba suna leigani masdim hausa gi thorangni yata thingnayidana pot kudimuk leifam thokte sinafam thokte afaba da phongwan sengmududi maduri sagi paliba brain sigi magi mathongni makhoisu leifam thokpagi leiribani akhoisu tangai phadabdang license seasonasi hiktopa sukratamse Hey guys, la. Ngasiti real money making efong kami nasitra. Quarantine manungsda masina pocket money tan mada kita duskana ni kaino. Matam khara mal halam tumilation ki fake app ki hamas lei. Adu sigi 100% thazaba ya dice roll hari apps di. Daw biya ngi daw tar ko sana baselo dum phangmazani. Dice roll se masin Dubai na same application na mani. Dice roll ga mas dai diamond tan bi ai 1000 diamond x over sales Paytm na traga PayPal da sat bi ai. Masi 100% secure over app money claim ga mong wani ngai wait. Game se sana ga internet connection changi. Han bagi di ads cream smathau tarakani. Pamusing na download to bio Dice roll. Masi Play Store so fangi description dai chingesu yai. Dice roll. English amaga jamapan subna lida archaeologists haidi leinung dei kali dei phangba yam ariba pot study tawduna haukramatam pas nei nabni pamana antique thera hariba Greece ki thatchi gi maya de irupada iro nungda chawpu jahas amagi atek akai san luptuna leramado madumana thengnakhi Nipasna ariba jahas gi manungdagi phangba thoidokpa postak amana aikoina si oini khaluba aikoi mioi bajati gi ariba puari aikoi gi ancient history si masi mapung phana punghong hongan khibani masini yengbiyo historian amatra muphau ugitriba thaina gi mina sanamba oini thajana ba posak tu masi posaksni Masigi bronze haidi kori ga kongau ga tinaba dhatuna saw posaksi magi khulakpham thengnafam antique thera harem phamsdagi maming lauduna ekoina antique thera mechanism haina khangnaba horakhi mari leinaba akhanghai experts na phungdokpada masigi posaksi yamdrabada masnegi chahi lising ani gi mamangda Greece ta Saramba Oidouribra makoina phungdoi chahi lising ani gi mamangda Masigi angam posaksi tongan ba manadaba gear tongan ba manadaba switch gear yawhanduna saramki Interlocking gears of astounding ingenuity high resolution photographs Masigi Potsi masi chapsaba kaide lakuna kanana karigda muksa kibano masig karamna mathau toy masig khangna bhanabada malimi scientist kya makok hotkhi mabudi mamki Malim sing thungdagi scientist kyana jahi chamanum chupna nainabada potsigi langla langjen magi arona thumamada masjid ama phau maikhum hangdok pangamdana lakbani asumna antique thera mechanism haina khangnaraba masigi angapa posaksi sangkhraba jahi chamarum si magi angako matik mukun singse sumloina duna Greece ki konung Athens ta leiba National Museum of Archaeology da mapok kaidana jahi chamarum se leirapani nungaiba paw haragadi masi kuibana tri English ngani
2000 gi swaidagi malimi tongan tongan balibaksingi power of scientist engineer amadi archaeologist kyana makhina amatoina khusamnaduna posigi mramda makhatana thi humbadagi masigi anti thera mechanism hain khangnaraba yam angakpa posaksigi magi season phum asinasina khangba ngamaki yam wana amadi matam changna khudongsa da kyam mathang mathang thengnara matungda khangba ngamakibani tarai khangba ngamakibanate khudongsa da baibo पोत्सिगी मपाल थोंगनातबा पोत्सि सारी धातु सिगी मनुंगदा करी करी यावरी येंगनबगदमक थिगलिबा टीम्सना याम स्पेशल ओइबदगुंबा एक्सरे मशीन नमा दरकार ओइरखि अदुबो एथेंस की म्यूजियम दा लेरिबा लिमलबनी चा थलबा ब्रोंज साबा अंगप पोसक्सिगी मागी मनुंग योक्सना उबंगमगदबा एक्सरे मशीन मखलसना मुक इंग्लैंड लेरमे एंटी किथरा मेकानिज्म से मसी पुतो पुसिन तौबदा खुदोंग सारोइदबा लेबदगी ओंथोंना साव खरब ओंथोंना लुंग खरब इंग्लैंड की एक्सरे मशीन से मसी सेल संगना मतम चंगना इंग्लैंड दगे थेंसमना पुरखिबने मसी एक्सरे मशीन सिंग मतिंग यावना मखाताना थि हुंबदगी थिगतबदगी पोत्सिगी अकुप खंगमंग मखिबने वारिसि सिदा लोइद्री होरपदा नाइने मदुदी पोत्सिगी मरमदा एखोइना कैसु खंद्रिङै सुनसानमदा पुंगाङ अम्बददगिदि पोत्सिगी मरमदा मागी सिना फमना जंबा खंगा मतुंगसिना हेना मागी अंगकपसे हेनगलि मिपुं खुनिमुकी पुकिङ वाखलदा मपुं फाबा अंगकप मगी लेजिल था लाउना थाजलखिबने एंटी किथरा मेकानिज्मगी मागी सिना फुं खंगला मतुंगसिना हेना मागी अंगकपसे याम साथिनि हेनगलखि हाइबने मरमदी पोसे साबले सिनरमी टेक्नोलॉजी समक्ते पोसे साकिबा मतम ngасdegi chahi lising ani ga chamarong mamang du daida sunglei leifam thoktabadgumba yam sathina thawang technology makak weramki masigi chawbu sangma manadaba sigumba gear kuntra tret panba rikrik ina duna paliba maya sing siki masing so prime number da yumpham ohendana palamba angko posak si masigi sunate masi malim ga hanba computer ni masigi posi saramiba matam simakte masigi apple 1 hariba computer si masi puthorokadaba yam drabada chahi lising ani walingi matam oidibane asigumba asuk sathina leidaba 100 BC gi matam staida singba ponama leiramba saramba haibasi masi thajabada luduna da ngaptuna da leiragada bawfamni khalagi ingbiyo chahi lising ani gi mamang haibasi masi thomas edison na magi light bulb puthorokadaba chahi lising amaga changwaram walingi matam gi wani scientifically yengda so edison gi magi light bulb se puthokpadagdi masigi aribi analog computer se puthokman hena lugani masna complex oibe heli dana modern science na phongdong na leirivani anti kithra mechanism se masi thwan grah singi khungjat nei na bada tarik thaban pa bada surya grah na jingba mangjong na khangdokpada season na saram boiramki chamba mechanical gari sifau athengba 14th century matam da puthorokpane amadi masi haidamna gari si pikpa car amrom chawkhibani aduga gari si puthorkadaba chahi lising amaka songaram walingi matam da sanam singba posna gari ga suk sathina smart oiriba gari ga suk sathina changkhona saramiba asigumba maram singsilaibana science fiction gi aiba kya amanadi indi kithra mechanism se masi matam dugi mi singna saram boiroi masi alien gi khulai mani alien na sabani alien na pirambo oigani dana phongdong na busulaitaba natte